ꯌꯥꯝꯅꯁꯨ ꯆꯥꯎꯗꯕ ꯌꯥꯝꯅꯁꯨ ꯄꯤꯛꯇꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯆꯤꯡꯌꯥꯗ ꯌꯨꯝ ꯂꯟꯅ ꯂꯟꯅ ꯇꯥꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯖ ꯈꯣꯏꯒꯤ ꯌꯨꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯁꯛ ꯆꯨꯡ ꯐꯤꯔꯥꯜ ꯌꯥꯝꯅ ꯆꯥꯅ ꯐꯖꯔꯝꯃꯤ꯫ ꯂꯥꯏꯖ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 4 ꯍꯥꯏꯔꯛꯂꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤ 3-4 ꯍꯥꯏꯔꯛꯂꯕ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯖ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯤ꯫ ꯂꯥꯏꯖꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯏꯖ ꯉꯛꯅ, ꯀꯩꯅꯣ ꯊꯝꯃꯣ, ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯄꯗꯥꯏꯅꯦ꯫ ꯉꯁꯤꯗꯤꯅꯦ, ꯆꯥꯛꯇꯣ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯒꯦ꯫ ꯌꯨꯝꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯄꯨꯔꯅꯨꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯇꯣꯝꯕꯤꯁꯨ ꯁꯧ ꯁꯧ ꯇꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ? ꯍꯣꯏ ꯃꯥ꯫ ꯅꯪꯒꯤ ꯊꯕꯛꯁꯤꯅꯅꯦ, ꯏꯃꯥ ꯏꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛ ꯐꯪꯗꯦ꯫ ꯍꯜꯂꯛꯑꯦꯗꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯨꯝꯈꯤꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ? ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯂꯨꯍꯣꯡꯕ ꯆꯍꯤ 3-4 ꯁꯨꯔ ꯐꯥꯎꯕꯗ ꯅꯈꯣꯏꯕꯨ ꯅꯨꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯏꯃꯥ, ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯄꯥꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏꯁꯨ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯁꯤꯗ ꯏꯆꯥ ꯎ ꯍꯥꯏꯕꯗꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ, ꯏꯁꯨ ꯄꯤꯕ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ, ꯆꯥꯗꯥ ꯅꯧꯗꯥ ꯃꯨꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯐꯦꯠ ꯂꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯈꯪꯂꯕꯗ ꯄꯥꯔꯤꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯥꯏꯖ, ꯀꯔꯤꯒꯤ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯣ? ꯏꯃꯥꯗꯤ ꯑꯁꯨꯃꯥꯏꯅꯗ ꯍꯥꯏꯔꯒ ꯂꯩꯔꯕꯗꯨꯗꯤ? ꯑꯍꯜꯅꯤꯅꯅꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ꯫ ꯇꯥꯒꯗꯕ ꯏꯕꯥꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯣꯏꯀꯣ꯫ ꯊꯝꯃꯣ, ꯀꯩꯒꯤꯅꯣ ꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯠꯇ ꯎꯍꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯕ ꯄꯥꯝꯃꯦ꯫ ꯌꯥꯔꯤꯁꯦ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯄꯥꯔꯤꯁꯨ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯕꯨ ꯃꯅꯦꯝ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯒꯤ ꯃꯁꯛ ꯎꯕ ꯌꯥꯗꯦ꯫ ꯊꯤꯅ ꯊꯤꯅ ꯆꯩꯒꯗꯕꯒꯤ ꯃꯌꯥ ꯀꯥꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯅꯣꯡꯃꯇ ꯃꯅꯦꯝꯒ ꯑꯣꯟꯁꯤꯟꯅꯔꯨꯗꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯍꯤꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯏꯕꯦꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯟꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ꯫ ꯃꯤꯒꯤꯅ ꯄꯪꯄꯣꯛꯇ ꯄꯣꯛꯅꯩ, ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤꯅꯦ, ꯏꯁꯨ ꯎ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯅꯦꯝꯅ ꯁꯧ ꯁꯧ ꯇꯧꯔꯤꯕꯗꯣ ꯂꯥꯏꯖꯁꯨ ꯇꯥꯏ꯫ ꯇꯣꯝꯕꯤ ꯃꯥꯡꯒꯣꯟꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯥꯏꯖꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯄꯣꯛꯂꯣꯏꯗꯕꯤ ꯑꯃ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯅ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯃꯁꯤꯅꯅꯤ꯫ ꯇꯣꯝꯕꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯁꯦꯝꯂꯤꯕꯗꯣ? ꯂꯥꯏꯖ ꯇꯞꯅ, ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯃꯜꯂꯨꯕꯅꯤ ꯏꯃꯥ꯫ ꯑꯦ, ꯍꯪꯒꯥꯝꯗꯨꯗꯤ ꯀꯅꯥꯅ ꯆꯥꯅꯤꯅ ꯃꯜꯂꯤꯕꯅꯣ? ꯃꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯍꯥ? ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕꯣ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯏꯃꯥ ꯀꯔꯤ ꯊꯣꯡꯁꯤꯒꯦ, ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ꯫ ꯍꯦ, ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯌꯨꯝꯗꯒꯤ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ, ꯍꯥ? ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯈꯔ ꯈꯛ ꯑꯗꯨꯗꯅ ꯅꯪꯅ ꯊꯕꯛꯀꯥꯁꯤꯅ ꯐꯖꯅꯔꯝꯂꯤꯕ꯫ ꯂꯥꯏꯖꯗꯣ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯃꯆꯤꯟ ꯈꯨꯝꯕꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨꯁꯨ ꯆꯤꯟꯒꯟꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯇꯥꯍꯜꯂꯕꯅꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯗꯥꯔ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤꯅꯦ, ꯅꯪ ꯅꯁꯥꯅ ꯈꯪꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕ꯫ ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯗꯦꯅꯦꯍꯦ꯫ ꯏꯃꯥ, ꯑꯩ ꯇꯥꯃꯣꯒ ꯏꯃꯥꯒꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯇꯥꯃꯣꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯔꯕꯁꯨ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯍꯦ, ꯃꯗꯨ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫
ꯅꯪꯕꯨ ꯅꯀꯣꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯟꯊꯗꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯅꯣ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯅꯤꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯅꯪꯅꯦ ꯏꯆꯥ ꯑꯁꯤꯕꯨꯁꯨ ꯊꯦꯝ ꯅꯧꯗꯨꯅ ꯃꯊꯃꯣꯏ ꯅꯧꯊꯍꯟꯗꯨꯅ ꯊꯝꯂꯦꯗꯅ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯝꯕꯤ ꯁꯥꯎꯅ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯍꯪꯒꯥꯝ ꯑꯗꯣ ꯄꯣꯂꯥꯡꯅꯦ ꯀꯩꯅꯦ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯈꯤ꯫ ꯑꯩ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ꯫ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯂꯥꯏꯖ ꯀꯞꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯐꯃꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯄꯥꯔꯤꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯅ? ꯏꯃꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩ꯫ ꯄꯥꯔꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯑꯩꯁꯦ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯕꯅꯤ, ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ꯫ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯁꯤꯗ ꯅꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯁꯦ ꯈꯔ ꯉꯥꯡꯒꯜꯂꯤ ꯈꯪꯂꯗꯤ ꯅꯪꯅ ꯈꯔ ꯍꯟꯕ ꯇꯥꯔꯦ꯫ ꯅꯪꯁꯨ ꯊꯨꯠ ꯀꯞꯇꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯂꯥꯏꯖ ꯍꯥꯟꯅꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯂꯩꯕꯒ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯨꯅ ꯍꯦꯟꯅ ꯅꯧꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯞꯇꯅꯕ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯣꯝꯕꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯃꯧꯁꯤ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝꯅ ꯇꯥꯟꯊꯣꯛꯀꯅꯤ? ꯃꯥꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯄꯨꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯩ ꯏꯃꯤꯠ ꯑꯁꯤꯗ ꯏꯁꯨ ꯎꯕ ꯉꯝꯗꯅ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ꯫ ꯃꯥꯅ ꯑꯁꯨꯝ ꯃꯉꯛ ꯀꯜꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯇꯥꯔꯦꯗꯅ꯫ ꯍꯦꯔꯥ, ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗ꯫ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯝꯂꯒ ꯇꯣꯝꯕꯤꯗꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨꯅꯤ ꯄꯥꯔꯤꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯈꯛꯇ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯍꯦ ꯂꯥꯏꯖꯥ! ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯅ ꯇꯥꯏ꯫ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯗꯣ ꯃꯅꯦꯝꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ, ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯦ, ꯉꯁꯤꯃꯛ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯔꯣ? ꯍꯥꯟꯅ ꯏꯃꯥ ꯑꯣꯏꯔꯝꯂꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏ ꯄꯨꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯦ, ꯑꯩꯒꯤ ꯃꯧ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪ ꯂꯩꯕꯗꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥꯒ ꯇꯥꯃꯣꯒ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯌꯨꯝꯁꯤꯗ ꯇꯥꯃꯣꯒ ꯏꯃꯥꯒꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯀꯩꯁꯨ ꯄꯤꯖꯔꯣꯏ꯫ ꯂꯥꯏꯖꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯂꯥꯏꯖ ꯃꯇꯣꯝꯇꯅꯤ꯫ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯏꯖ ꯑꯈꯪ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯒ ꯅꯪ ꯏꯕꯨꯡꯉꯣꯒ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯈꯣꯏ ꯃꯌꯥꯝꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛ ꯑꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯦ꯫ ꯍꯦ, ꯅꯪꯃꯛꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯒ ꯁꯥꯔꯗꯅ꯫ ꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯏꯃꯥ! ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄ ꯄꯥꯔꯤꯗꯨ ꯆꯥꯛꯁꯪꯗ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯆꯪꯂꯛꯂꯦ ꯈꯪꯕꯗ ꯇꯣꯝꯕꯤꯗꯨ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯞꯄꯗ ꯎꯕꯗ ꯄꯥꯔꯤꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯀꯞꯂꯝꯂꯤꯁꯤꯕꯣ? ꯂꯥꯏꯖꯥ, ꯏꯃꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯩꯅꯣ? ꯇꯣꯝꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯑꯩꯅ ꯈꯔ ꯉꯥꯡ ꯆꯩꯔꯨꯕꯒꯤ ꯑꯁꯣꯟꯕꯤ ꯃꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ
ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯅꯃꯥ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤ ꯑꯩꯕꯨ ꯅꯈꯣꯏꯗ ꯀꯩꯝꯇ ꯉꯥꯡꯕ ꯆꯩꯕ ꯌꯥꯗ꯭ꯔꯕꯔꯣ ꯄꯥꯔꯤ ꯂꯥꯏꯖꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯃꯥꯒ ꯃꯥꯟꯅꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯏꯃꯥꯗ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ ꯍꯦ ꯆꯤꯟꯊꯤꯕꯤ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏꯌꯦ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ ꯇꯣꯝꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯨ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯂꯥꯏꯖ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯆꯍꯤ ꯀꯌꯥ ꯇꯥꯃꯣꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯇꯥꯃꯣꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯇꯥꯃꯣꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯄꯥꯝꯃꯤ ꯍꯣꯏ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯩ ꯃꯔꯝꯗꯤ ꯑꯩ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯕ ꯄꯥꯝꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯇ ꯎꯗꯅ ꯆꯥꯛꯂꯒ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤꯀꯣ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯤꯁꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤꯅ ꯂꯥꯏꯖꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯇꯥꯃꯣ ꯅꯋꯥꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯝꯕꯗ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯍꯔꯥꯎ ꯇꯥꯃꯣꯒꯤ ꯋꯥꯗꯣ ꯌꯥꯔꯝꯒꯗꯕꯅꯤ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯃꯣꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ ꯑꯗꯨꯕꯨ ꯇꯥꯃꯣ ꯅꯪꯒ ꯑꯩꯒ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯃꯤꯀꯨꯞꯇ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥ ꯑꯗꯣ ꯀꯅꯥ ꯑꯃꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯇꯥꯃꯣꯅꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯇꯥꯃꯣ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯦꯟꯊꯣꯛꯆꯈꯤꯕꯅꯤ ꯂꯥꯏꯖꯥ ꯑꯩ ꯏꯃꯥꯒꯤ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯛꯄꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯕ ꯃꯔꯝꯅ ꯂꯥꯏꯖꯕꯨ ꯄꯥꯔꯤꯅ ꯃꯤꯔꯥꯏꯔꯛꯄꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯤꯛꯅ ꯀꯞꯂꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯕ ꯑꯣꯏꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯝꯂꯤꯕ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤ ꯀꯅꯥꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯗꯕ ꯌꯥꯎꯕꯒꯦ ꯅꯈꯣꯏꯅ ꯑꯉꯥꯡ ꯄꯥꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯃꯆꯥ ꯄꯣꯛꯂꯔꯣꯏꯗꯕ ꯅꯨꯄꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯗ꯭ꯔꯕꯣ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯆꯩꯅꯥ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯆꯩꯅꯥ ꯑꯃꯨꯛ ꯑꯩ ꯀꯔꯝꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯥꯒ ꯂꯣꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯣꯝꯕꯤꯅꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯗꯨꯅ ꯑꯣꯠꯄ ꯂꯦꯞꯂꯝꯗꯦ ꯃꯧ ꯑꯇꯣꯝꯕꯤ ꯊꯕꯥꯅꯁꯨ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯄꯥꯔꯤꯅꯁꯨ ꯂꯥꯏꯖꯕꯨ ꯀꯌꯥ ꯊꯑꯣꯏꯕꯤꯔꯝꯗꯦ ꯄꯥꯔꯤꯗꯤ ꯊꯕꯥꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅꯗ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤ ꯊꯕꯥꯁꯨ ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯄꯥꯔꯤꯁꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ ꯊꯕꯥꯅ ꯌꯥꯝꯅ ꯀꯦꯁꯤꯟꯅꯗꯨꯅ ꯇꯥꯃꯣ ꯊꯕꯛ ꯆꯠꯂꯗꯣꯏꯔꯣ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩ ꯂꯩꯔꯛꯎꯒꯦ ꯇꯥꯃꯣꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯥꯏꯖ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯕꯥ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯤꯗꯨꯕꯣ ꯇꯥꯃꯣꯁꯦ ꯊꯕꯛ ꯆꯠꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯊꯕꯛ ꯆꯠꯊꯣꯛꯇꯧꯔꯦ ꯍꯥꯏꯔꯒ ꯋꯥꯍꯩꯒ ꯇꯩꯁꯤꯟꯅꯔꯒ ꯅꯪꯒꯤꯗꯨꯕꯨ ꯊꯕꯛ ꯐꯕ ꯁꯥꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯄꯥꯔꯤꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯅꯪ ꯑꯃꯅꯦ ꯅꯥꯄꯨ ꯑꯃ ꯏꯇꯥ ꯇꯥꯗꯗꯅ ꯅꯌꯨꯝꯗꯒꯤ ꯀꯩꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤ ꯇꯥꯏꯞꯇ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯅ ꯋꯥꯏ ꯇꯩꯔꯤꯕ ꯀꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯍꯦꯛ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ
Kanagi inau, karigi inau, heminai nupi. Thaba, aise pharabasu phatrabasu, nangi nachi. Aingonda adugumba khondado sizinagana. Ha ha ayo, nangbu aigi ichi ne haiba. Nangdi yumasigi minai ne haibase, kaura male ne. Aigi ichi ga so amuk saningliba. Tombi su thoklaktuna. Hai, kaidaunare. Ayuk nganda sidana khoina taunaribaduba. Lekai asina taraga karini haina khidorige. Ima, masigi minai nupi asina tamona thabak chalamdaida waiga dairini ne. Tamogi dao mana loina halibani. Tombina laijada onsinduna. Tauniye, masigi ichu tadabisi. Yumsida malai sinduna aikhoise daoga amata yadrabani. Thabak ama tawthorakpada. Simadi phai haidana lakhaningai amata he yaudi. Kadaidagi yaunige. Takpi tambigadaba mama mapa adudi ngantana sikre. Laija mapi tana. Ima, namobu pangi haiti haiduna pujaiduna warakpi. Kaisu kaidi. Laiwai kraba aigi ima baba budi panduna ngangbigano. Is mama mapa palle gaina su sauri malire masigi minai nupi se. Palle. Nangai doge haibano. Nangi sikiba nama napado palle. Nangai doge haibano ha. Sakta asiga namau kaidan. Nangbu kanagi imauno. Masigi ikai khangdabi sidi. Masi ikai khangdabi haisini. Nangne ikutsina pena mukta phugi dahe. Thabaga tombiga na changsinduna laijabu makhut pena phurami. Laija makhut hanba sungamda higna kaptuna China ado khangjarami. Tombina khangbra nang. Nachindo aingonda onkhalakta khungkhodana. Kari thoina tawjaba sarino. Thabana mu onsillaga hairae. Chak to thuna loisilujo. Imaga ibani thabak jakadaba le. Insanga da hawalamga dabani khangbra. Hek hautragadi ne nangai khoina kaidoge yeng. Masidi phuba khaktani dana mathangda dine na khawrido melaga hatkadabani. Thabaga tombiga do imunglomda changkhre. Laija sumanga duda higna pena kapjari. Nakhoisu nupini ko. Nupina nupibu otpa. Nupina nupibu hunba. Nupina nupigi China khangdaba. Ngasi aingonda phawriba China se. Nongmadi nakhoidasu phawro oi hainingai leti. Matam aduda ngasi aina chagliba wariba se. Nakhoisu soidana khanglakani. Nakhoibu taibang miro. Asuk yamna minungsi khangdaba. Numidangi matamni. Laija numidangi chak thonglami. Laijana chakhumdagi thokibaga tanjai yengduna tombi chaksangda tuminna changduna laijana thonglamba ensang aduda thum taptaba makai hapchillami. Laijasu chakhumda amuk changlaktuna mayamgi chak thiduna mayambu chak charase haiduna kawbi. Makhoi mayamsu loina changnarakle. Nga thongbagi manam aduda parina. Nga thongbasidi hauranida. Manambu onthokna nungsikreda. Mayamdo chak chaba haure. Parido chak hek chaba haubaga. Kaino injang sidi thum ngakta. Tombi sauna. Thum araiba makai ensang asida loina hapchilaba natro. Aikhoibu thum taptaba makai pizaraga halage haribro. Masidine tawge yauna tawba mali ima. Laija pakhatna. Ai thum yamna de hapkidabani. Parido sauna. Thum yamna hapkidraga asuk yamna yaklibasina. Thabak warubagi chakse kita hauna chage tawbasi. Masidi se nang loi charo se. Hinjang athongbado laijagi mamaida loina haijinduna paridu sauna chakhumadudagi thokre. Laija mamit adu thuppadagi phiding chongli. Thabasu sauna chak adu chadabida parigi matungda inakhirami. Tombi sauna nga thongbado laijagi mayada namsinduna. Masidi se nang loi charo se. Nga se nangna leiba natabanina pamu yatha khangdrene ha. Masigi minai nupi asina tawthorakpase. Aidine Pranche prok hek chai. Laija mamito thoble. Laija kaptuna. Ima tokpiro. Namaulanjari. Tokpiro ima. Hera. Naram chatuna nine. Namita na chao uba phangdribada. Hai. Kari thoina tawsa sarino. Nangta sige sikrun he. Laija makhogi matau singa duda kapjaba natana upai lairamde. Matam kharadi adumak haujinkre. Laija di makhoina otba lepte. Laija suwana makhoi mayamgi China adu khangli. Adubu nongmadi Laija itha thazadana miro laklami. Mahak miro le khangbada mahak aduki matik harau jarami. Asa laitraba magi punsi ado asa ama lairakpagum tawre. Laija harau bana loikre. Nahan makai mana wajarakliba pumba koklagani khanbada. Adubu Laija imung asibu magi thamoina warauba henman kibana mahak ki paw ado kanada so haidoktana tumina laisin kirami. Aduga mahak
ꯅꯣꯡꯃꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯄꯥꯎꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯕꯥꯅ, "ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯉꯁꯤꯒꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯈ꯭ꯔꯕ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯄꯥꯝꯂꯣꯝꯗ ꯆꯠꯐꯝ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯝꯒꯗꯕꯁꯤꯕꯣ?" "ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯏꯃꯥꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥ ꯂꯩꯔꯒ ꯏꯃꯨꯡ ꯑꯁꯦ ꯋꯥꯅꯅꯕꯅꯤ, ꯃꯊꯥ ꯁꯥꯅꯅꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯗꯨꯝ ꯂꯩꯔꯨꯒꯦ꯫ ꯉꯥ ꯆꯥꯁꯤ ꯉꯁꯤꯗꯤ." ꯇꯣꯝꯕꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯂꯥꯏꯖꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯆꯍꯤ 3-4 ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯈꯪꯗꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯍꯤ 2 ꯍꯧꯖꯤꯜꯂꯕ ꯐꯥꯎꯕꯗ ꯊꯕꯥꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯊꯕꯥꯅ ꯃꯆꯥ ꯌꯥꯎꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕꯗ ꯄꯥꯔꯤꯒ ꯇꯣꯝꯕꯤꯒꯁꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯊꯕꯥꯅ ꯃꯆꯥ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯍꯤꯡꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯥꯏꯕ ꯄꯥꯟꯖꯤ ꯀꯧꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯌꯥꯝꯅ ꯐꯥꯎꯕ ꯃꯥꯏꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯃ ꯂꯩꯔꯦ ꯇꯥꯕꯗꯒꯤ ꯇꯣꯝꯕꯤꯅ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯄꯥꯔꯤꯒ ꯊꯕꯥꯒꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ, ꯑꯗꯨꯕꯨ..." ꯇꯣꯝꯕꯤ ꯄꯥꯈꯠꯅ, "ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯅꯕ ꯁꯤꯟꯕꯤꯗꯕ ꯌꯥꯗꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁా ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯄꯤꯖꯒꯦ." ꯄꯥꯔꯤꯅ, "ꯑꯁꯦꯡꯕꯅꯦ ꯑꯣꯖꯥ ꯃꯥꯏꯕ, ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯏꯆꯥ ꯑꯃꯇꯗꯤ ꯎꯕ ꯐꯪꯍꯟꯕꯤꯌꯨ." "ꯇꯥꯃꯣꯒ ꯏꯃꯥꯒꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯣꯖꯥ, ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯗꯤ ꯎꯕ ꯐꯪꯍꯟꯕꯤꯌꯨ." ꯇꯣꯝꯕꯤꯅ, "ꯃꯈꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯈꯤꯕ ꯇꯥꯔꯦ." ꯇꯣꯃꯥꯜꯗꯨ ꯃꯃꯥꯏ ꯏꯁꯨꯛ ꯁꯨꯛꯊꯅ, "ꯏꯕꯨꯡꯉꯣ, ꯃꯃꯤꯠꯇ ꯃꯆꯥ ꯎ ꯍꯥꯏꯅ ꯃꯄꯨꯅ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯑꯩꯅ ꯎꯍꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯆꯥꯗꯥ ꯅꯧꯗꯥ ꯑꯃꯈꯛꯇꯃꯛ ꯄꯤ, ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯊꯧ ꯍꯥꯏꯕꯗꯤ ꯇꯝꯗꯦꯗꯣ꯫ ꯑꯃꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯗꯣ." ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯁꯣꯏꯖꯕ ꯑꯣꯏꯕꯅ ꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯕꯥꯒꯤ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯀꯦ ꯁꯦꯝꯂꯒ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯥꯎꯅ, "ꯊꯕꯥ..." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕ ꯀꯥꯟꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅ ꯇꯧꯅꯒꯦ? ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯂꯣ ꯅꯪꯒꯤꯁꯤꯅ? ꯄꯥꯛ ꯍꯜꯂꯛꯄ ꯌꯥꯗ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯩꯅꯦ꯫ ꯑꯩꯅ ꯆꯠꯂꯒ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯍꯣꯏꯗꯤ ꯍꯟꯅꯨꯔꯕꯅꯤꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯑꯝꯇ ꯐꯥꯎꯔꯝꯃꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅꯤꯅꯅꯦ ꯅꯤꯡꯇꯝꯅ ꯀꯣꯏꯅꯤꯡꯉꯤꯌꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ, ꯅꯃꯤꯠꯇꯣ ꯌꯦꯡꯉꯨ꯫ ꯑꯌꯨꯛꯇ ꯗꯨꯛ ꯊꯥꯈꯤꯕꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯂꯧꯁꯤꯟꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯁꯦꯡꯕ, ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯧ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯍꯅꯨꯕꯤ ꯑꯩꯅ ꯏꯈꯨꯠ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯁꯨꯝ ꯌꯥꯎꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯃꯧ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯛꯂꯤꯕꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯗꯅ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ꯫ ꯅꯊꯤꯕꯣꯡꯗꯣ ꯑꯩꯈꯣꯏꯅ ꯊꯥꯛꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯊꯕꯥ ꯃꯥꯒꯤ ꯀꯥꯗ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯤ ꯑꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯁꯤꯕꯣ? ꯃꯅꯦꯝ ꯑꯩꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯗꯧꯔꯤꯕ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ꯫ ꯇꯣꯝꯕꯤꯗꯨ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯍꯥꯏꯖꯔꯛꯏ꯫ "ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯛ ꯐꯕꯤ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯪꯒꯠꯅ ꯈꯨꯝꯖꯗꯕꯤ, ꯃꯅꯦꯝ ꯑꯩꯒꯤ ꯁꯦꯕꯥꯇꯕꯨ ꯇꯧꯖꯕꯤ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯣꯠꯄꯤꯈꯤꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ." ꯊꯕꯥꯒꯤ ꯃꯔꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯒ ꯀꯣꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯣꯝꯕꯤꯒ ꯄꯥꯔꯤꯒꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯀꯌꯥꯔꯛ ꯌꯧꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯊꯕꯥꯅ ꯀꯔꯤꯃꯠꯇ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ꯫
Nongma ayukki matamdi. Paridu labukta lau surubadagi labuktagi karaktuna lambida laklammi. Mahakna lakpagi lambi aduda lekaigi ahal ama thengnarami. Chauthoina, Pari, nangbu lau sururibro? Hoi khura, aina thabak chatpanina lause pakna yengsinbasu sangde. Aduna ngasi sangdingaisida labukta ngaihak chatluribani. Phai phai, honagadabani. Nangbu yumdaga thabak aruba lehobro? Kaisu thoidokpa thabakti lehodebo khura. Laune adude sida phamula. Khuraga wari khara sasine. Hoi khura. Nangna nong nganbaga thabak chathokle. Numit taraga hanjilak. Aduna nangi nupina kari tawri haiba khangdrabrani nangbo. Madunadi nangi yumbana do afaba nungaiba khak purakpa ngamloiko. Haibiribasibu khura. Nangi nupigi lichat sajat ase khungi miyamna saunabada loirabane. Khunja singnane nakhoigi yumda huptuna changlakjingida. Nangi nupibu warakho. Khuragi se nangbu nungsiduna hairibani. Khul asida magi matau tamnaraklabadi icha isune loina mangba tare. Paridu ikaibagi mamaidu ingangang selakli. Khura, adudi ai hankinaba tawragi. Phare phare hal. Thuna mak paridu mafam adudagi chatkirami. Chauthoina tawrisi yunguni. Ipha phakraba magi nupi ahal aduna macha yaudi haidunabu yum madudagi otpi nebiduna tanthoklaga. Haujikna mathong maram khangdaba nupi ama magi nupini haidana pusinduna tham. Onthokpanida miyoibase. Paridu asaubana mangoina duna yamna phingna mayumda halakli. Mangonda sauna leptuna. Hey, Thaba, nang tabra? Taradi mapansi amta thoro. Ngasidi nang wari chapchabi masanasi. Parina sauna laurakpagi khonjel aduda tombido imungdagi chenthorakli. Kaidawri bungo, nasado iping phinglidubo. Kaino, mapansida leplaga koilaw lawridubo. Ima, Thaba kailige. Magi maramda lekai mayamna ngangaribase imabu kemda tadrabo. Ma kama helabane. Hai, tai haidana kaidawni. Aikoina haiba lawribo masigi nupi asina. Nahan aina chairubagini. Nama aigi samase makhut khudangda yetuna phoiribani. Tanja aduda Thabado yamna kena thoraklami. Tombina, tu, hainaringai sidane tawrakliba asini. Hai, Thaba, kadaida muk chatawre? Namai namit aduda taktaba makhai yeksilaga. Paridu sauna. Nana tawshi kaino? Ha? Lekai mayamna ngangariba mayamsi nang kemta tadrabo. Nang imung asigi ijat kemta yengdrene. Nangna tawningbag usi tawreba. Lekai miyamna thina hainaribasi nang namaidu ikaidro. Ha? Ikaiba khangdabro? Nangse pharabasu phatrabasu mawamani. Nangna ikaiba khangdrabasu aidi ikaiba khangi. Ngangningba mina ngangningangjasanu. Mado aina mawa laude. Moina aigi icha pibigadro. Kaino nang haido? Narondo sengo. Icha su yawba ngamlaroidaba tamogi manakta sum leiraga kai kanadoinu. Ai imitsida icha uba pami. Icha uba phangdana hanuraga sikhibado ai pamde. Aduga ngasi aina thangtokadoriba khongthang asina aroibani. Ai yumasida amukana khongthangjila aroi. Ai mama amagi mingthol phangba pami. Oh, nangi phireb adubu chummi haina khanbra. Kaigi chumdane. Sidi isa gi apambani. Aisu icha pami. Yumse thadoktuna chatawribani. Aduga tamoso nacha pambagidamag laijabu yumsidagi tanthokhiba natro. Thabawa singdu hairamlaga yumadudagi aroibo oina khongthangtokhirami. Tombiga parigaso makhata bangamde makhoiso masa masana mara leijabanina. Haujiktada mayek hena senglakpagum tawri. Makhoina laijada otpikhiba mayamadu. Ngasi moina phangliba China asidagi laijana hena phanglibani. Numit asidagi parigi punsida ahongba kaya lakpa ure. Numit chupa sugani chagani haiba phawba khangdana yuda thaktuna leire. Machindasu mikup khudingi laijabu sonduna. Masam makoi aduso amata kakkani haiba khangdaba makhai yuda ngauduna angawba amagumna leire. Machagi matauda tombiso haifam khangda angawbi olabani. Ho ima! Ima! Kaida leige? Hai, kaidawre? Nang amane nong nganbadagi numit taba phawba yuda thaktuna lei. Yumsigi kari wadi haiba karimata yengde. Ising maising sokani haibasu khangde. Yengu, solabi aina ne turendagi ising ase sokluribani. Aina ngamboi ngangdaboy ising purakpase uragane nang peloko. As, ima, lupa kuntra kaktabiro. Kaidongnabano? Yu thangnaboyrangani ne? Ha? As, sungang dana le. Piro haibane. Kadaidagi lupa kuntra no?
lupa 10 fauba naptraba kansida ngasi ayukine cheng chara fauba leiramoi nangna thabak chattana paisa tangidi haide yuda thaktuna le hanubi aina kadai degi paisa thoktana leigadawribano imana leitrabanina imungda leiriba pochai singse loina yonba hoba taredana imagi bungo nangbu wakhala muktadi daw kaidobage hanu thangda nama aibu otpa lepo na samna koigado amukta kakthaluni nangbo nongmagi pari thi ngausinaba asum henjilaklammi tombi makhoigi yum aduso phumloi loire yumda leiba pochai sing aduso parina yu thaknanabagi damak yonbada amata laisilaktre parina thabak sudrabanina yum asida chaningai thakningai laisilaktre ahal oirabi solabi tombidi upai leitaduna mapan thoktuna afanga thabak suba haure chara hendanabagi damak paridi angawba amadhauna dumak leiri nongmagi numit amani tombi kaithelda lei khara yonduna lei hanadi machanupana thabak chatlaga awat apa leitana hingjarambani madauna yadriba sunumit asida magi pochai singado amata silamde as karinu ni tawgadaba sibo yumdadi chengmaru ama phawa lehaude khutasu lupa 10 phawa paide lei singa sisu amata sete karinu ni aina tawgadaba sibo ngarangdagi chaksu charakti chak lamana suloi kamdawani side pot leiba misu amata lakpidabadagi tombi yamna wana pochai singado loishinduna saraba nungsa marak aduda khongna tabli halaklami ngarangdagi chak charaktabagi makok adu sungawraklami kok singawbana ai chatpa ngamara as masidi ai karamna yum yogani haiba thajade tombi du mayum yawnanaba chatpa ngamdabana aduaida leiba yum amada changlaklami aduga yum adugi sumangda leptuna yum adugi mi leibra haina kawi yum sibu kana lege kanamta leitaba zalane tanja aduda chahi 6 mukhakta ngairiba nupa macha ama mapanda thoglaktuna kana oibirabano tombi thorakliba angang adu ubada swailawi masak mataw adu pariga chap manabagum tawri aina uriba sibu kanagi machabu oirigaba angang adu tombigi manakta chensilaktuna abo nangbu kai haininge yamwana su ui ai imungdagi ising puthora onthokna machin makha nusireda nangi mingdi kari kawi purimba kawi bo chalo bobo ising kita thake puthoro nupa macha do imungda chensin khiduna amuk ising puduna thoraklami bobo ising sida leire tombi nupa macha do na pirakliba ising ado lauduna loina thakchilli ising ado thakpadagi makhok ngawbadu khajik phabagumna su tawri tombi nokmi angang ado da nushina yengduna isu nupa babaga mamaga di leitabro leite mamadi thabak chakhiye ngahak leirade halani ado ba nangbo khoida kedobulaino bubokse ware haidun nakhoida ising kita thake haiduna changlakpan ado nakhoina magi mingdi kari kawi adubura mamagi mamingdi laija kawi tombi magi chingnabado asum helaklami babagi mingdi khangde imana su haide lairiba nupa macha ase magi masu nupa soidana oigani haiba khangle tanja aduda laijaso thongalomdagi changlaklami matam kuirabagi matungda manemna makhoigi mangonda phamduna leiramba adu ubada laija du pungak ngakre tombi du laija changlakpa ubada mamitagi mapi tap taduna laija puren mama lakpa aduda mamagi manakta chensinduna mamada konsilli imagi bungo imana nang imungdagi hentokano haiba natro tombi laijagi manakta changsilaktuna laija nang ngasi tawramliba sibu karino aingonda sengna hai angang asi kanagi machano kaigino madu hanglibani aduga kaigi yumsida lakpano matungdadi aigi yumasida amukhana lakpigano ai nakhoiga amukhana unaba pamde laija inimna chingnaribase amuktadi kokhalu angang asi kanagi machano angang se aigi ichani kaidoge haibano angang asi parigi macha natabra nakhoigi sagi wakhan chenbe imung aduna aibu opinai bikhiba natra nakhoina aibu minungsi machet amata opikhide maram aduna aina miro lakpada nakhoida haikhidabani aduga nakhoigi sagi imung aduda aigi ichase pokningdabagi dama ayu madudagi lona chelakhibani ai leitraba matungda nakhoi nungaina lekhi aigi maramgidi kari suwabi khide
ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯁꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯨꯟꯒꯦ ꯍꯥꯏꯔꯛꯂꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯕꯨ ꯃꯨꯟꯕꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ. ꯇꯣꯝꯕꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ. ꯅꯉꯣꯟꯗ ꯂꯪꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯃꯠꯇ ꯊꯝꯂꯝꯗꯕꯅ ꯊꯕꯥꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛ ꯅꯄꯨꯔꯣꯏꯕꯁꯨ ꯅꯤꯁꯥꯗ ꯉꯥꯎꯕ, ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯒꯤ ꯆꯩꯊꯦꯡꯅꯤ. ꯂꯥꯏꯖꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯒꯨꯝꯅ ꯀꯟꯈꯤꯕꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯈꯪꯕꯤꯈꯤꯗꯦ. ꯏꯃꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯂꯤꯔꯒ ꯂꯥꯏꯖ ꯑꯩꯅ ꯄꯪꯊꯒꯗꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯒꯅꯨ. ꯂꯥꯏꯖ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯌꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ. ꯇꯣꯝꯕꯤ ꯃꯁꯨ ꯅꯨꯄꯥ ꯂꯩꯔꯝꯕꯒꯤ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ. ꯄꯥꯔꯤꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯩꯁꯥ ꯅꯤꯔꯛꯂꯝꯃꯤ. ꯏꯃꯥ, ꯄꯣꯠ ꯆꯩ ꯀꯌꯥꯝ ꯌꯣꯜꯂꯛꯑꯒꯦ? ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯛꯑꯣ. ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯪ ꯇꯨꯡꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕꯔꯣ? ꯏꯃꯥ, ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯨꯗꯣꯏꯅꯣ? ꯀꯨꯏꯅ ꯍꯤꯡꯂꯒ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯍꯟꯈ꯭ꯔꯁꯤ ꯄꯨꯟꯁꯤꯁꯦ. ꯁꯦ, ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯛꯑꯣꯕ. ꯑꯩ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦꯕ. ꯇꯣꯝꯕꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯇꯨꯅ, ꯍꯩ, ꯅꯪꯒꯤ ꯄꯩꯁꯥꯒꯗꯣ ꯂꯥꯏꯔꯤꯅꯦ. ꯉꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯃꯧ ꯂꯥꯏꯖꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯔꯛꯏ. ꯀꯔꯤ? ꯂꯥꯏꯖ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯊꯦꯡꯅꯔꯛꯑꯦ. ꯌꯥꯝꯅ ꯍꯣꯡꯍꯧꯔꯦ. ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯍꯧꯗ꯭ꯔꯦ. ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯏꯃꯥ, ꯃꯥꯕꯨ ꯀꯥꯏ ꯂꯩꯍꯧꯒꯦ ꯏꯃꯥ? ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ. ꯏꯃꯧꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ. ꯑꯉꯥꯡ ꯑꯗꯣ ꯃꯆꯤꯟ ꯃꯈꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ. ꯀꯔꯤ? ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ? ꯃꯥꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯑꯣꯟꯈ꯭ꯔꯕ ꯑꯣꯏꯔꯦ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯉꯥꯡ ꯑꯗꯣ ꯀꯅꯥꯒꯤꯁꯨ ꯃꯆꯥ ꯅꯠꯇꯦ, ꯅꯪꯒꯤ ꯅꯆꯥꯅꯤ. ꯑꯩꯒꯤ ꯏꯆꯥ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯇꯣꯝꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ. ꯑꯣꯖꯥ ꯇꯣꯃꯥꯜꯅꯅꯦ ꯅꯍꯥꯟꯋꯥꯏ ꯍꯥꯏꯔꯝꯕꯗꯣ ꯑꯆꯨꯝꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯤꯗꯦ ꯍꯥꯏꯕꯗꯣ. ꯑꯉꯥꯡ ꯑꯗꯣ ꯁꯥꯒꯩ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯀꯗꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯉꯥꯡꯗꯣ ꯃꯍꯥꯛꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯗꯕꯅꯤ. ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯕ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯕ ꯏꯃꯥ. ꯏꯕꯨꯡꯉꯣ, ꯅꯪ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣꯀꯣ. ꯏꯃꯥ, ꯂꯥꯏꯖꯅ ꯂꯩꯍꯧꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯍꯧꯖꯤꯛꯃꯛ ꯃꯃꯥ ꯃꯆꯥꯗꯣ ꯂꯧꯕꯤꯔꯨꯔꯁꯦ. ꯌꯥꯝꯅ ꯇꯥꯍꯥꯅ ꯇꯧꯒꯨꯝꯁꯤ. ꯉꯁꯤꯗꯤꯅꯦ ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ. ꯍꯌꯦꯡ ꯉꯟꯇꯥꯅ ꯆꯠꯂꯒ ꯃꯃꯥ ꯃꯆꯥꯗꯣ ꯂꯧꯕꯤꯔꯨꯔꯁꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯤꯛꯂꯤꯕ ꯄꯨꯔꯦꯟ ꯑꯗꯨꯅ ꯃꯃꯥꯗ ꯋꯥꯍꯪ ꯍꯪꯂꯤ. ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ, ꯃꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕ? ꯃꯃꯥ ꯆꯥꯛ ꯂꯣꯏꯗꯧꯔꯦ. ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯂꯣꯏꯗꯣꯔꯦ. ꯉꯁꯥꯏꯒꯤ ꯕꯨꯕꯣꯛꯇꯣ ꯀꯅꯥꯅꯣ ꯏꯃꯥ? ꯀꯩꯒꯤꯅꯣ ꯃꯃꯥꯅ ꯕꯨꯕꯣꯛꯇ ꯊꯤꯅ ꯆꯩꯔꯤꯗꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯦ? ꯉꯁꯥꯏꯒꯤ ꯕꯨꯕꯣꯛꯇꯣ ꯂꯝ ꯌꯥꯝꯅ ꯍꯦꯟꯕꯅꯤ. ꯑꯗꯨꯒꯤꯅꯦ ꯃꯃꯥꯅ ꯆꯩꯔꯤꯕꯗꯣ. ꯑꯣ, ꯑꯗꯣ ꯃꯇꯨꯡꯗꯗꯤꯅꯦ ꯉꯁꯥꯏꯒꯤ ꯕꯨꯕꯣꯛꯇꯣ ꯊꯦꯡꯅꯔꯗꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯀꯣ. ꯃꯥꯅ ꯀꯧꯔꯛꯑꯁꯨ ꯈꯨꯝꯕ ꯌꯥꯗꯦ. ꯑꯗꯨꯒꯅꯦ ꯃꯃꯥꯅ ꯊꯕꯛ ꯆꯠꯈꯤꯕ ꯀꯥꯟꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ. ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯒꯗꯕꯅꯤ. ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯊꯣꯛꯄ ꯌꯥꯗꯦ. ꯃꯃꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ. ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯤꯔꯒ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯟꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ. ꯃꯆꯥ ꯇꯨꯝꯈ꯭ꯔꯕꯁꯨ ꯂꯥꯏꯖꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯤ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯅꯣ? ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯒ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕ. ꯑꯩꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯤꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯍꯤꯡꯈꯤꯕꯅꯤ. ꯑꯩꯅ ꯏꯆꯥ ꯌꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ.
ꯅꯈꯣꯏꯒꯤ ꯑꯗꯨꯛ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯗꯣ ꯉꯁꯤꯁꯨ ꯂꯥꯏꯖ ꯑꯩꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯆꯥ ꯄꯣꯛꯇꯕ ꯅꯨꯄꯤꯕꯨꯅ ꯅꯨꯄꯤꯅꯤ ꯌꯨꯝꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯋꯥꯈꯜ ꯑꯗꯨ ꯄꯤꯛꯄ ꯅꯈꯣꯏꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯆꯥꯛꯇꯨꯅꯗ ꯂꯩꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯂꯥꯏꯖꯁꯨ ꯈꯪꯏ꯫ ꯃꯃꯥ ꯑꯩꯅ ꯉꯝꯅꯅꯕ ꯏꯆꯥꯕꯨ ꯌꯣꯛꯀꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯁꯥ ꯃꯈꯣꯏꯒꯤ ꯅꯈꯨꯠꯇꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯟꯅꯔꯣꯏ꯫ ꯐꯤꯕꯝ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯈꯤꯕ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯕꯤꯈ꯭ꯌꯥ ꯅꯤꯕꯒꯨꯝꯅ ꯆꯪꯖꯈꯤꯕꯅꯤ꯫ ꯂꯥꯏꯖ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯔꯤꯒ ꯇꯣꯝꯕꯤꯒꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯥꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯌꯧꯍꯟꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯉꯟꯇꯥꯅ ꯂꯥꯏꯖꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯅ, ꯌꯨꯝꯁꯨ ꯊꯣꯡ ꯂꯣꯜꯂꯤ꯫ ꯂꯥꯏꯖꯗꯣ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯕꯅꯤ, ꯊꯕꯛꯀ ꯆꯠꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯌꯨꯝꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯃꯕꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯆꯨꯝꯃꯤ꯫ ꯃꯁꯤꯗꯅꯦ ꯂꯥꯏꯖꯒ ꯏꯃꯥꯒꯅ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯁꯤꯔꯣ? ꯏꯃꯥ, ꯑꯩ ꯂꯥꯏꯖꯒ ꯏꯆꯥꯒ ꯄꯨꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯣ꯫ ꯏꯃꯥꯗꯤꯅꯦ ꯂꯩꯁꯤꯡ ꯑꯁꯦ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯌꯣꯟꯊꯣꯛꯂꯨꯒꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯃꯥ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯋꯥꯏ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯔ ꯐꯥꯎꯕꯗ ꯄꯥꯔꯤꯗꯨ ꯂꯥꯏꯖꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯝꯗ꯭ꯔꯤ꯫ ꯂꯥꯏꯖ ꯄꯥꯔꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯔꯝꯂꯕꯁꯨ ꯂꯥꯏꯖꯅ ꯄꯥꯔꯤꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯑꯩ ꯅꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯏꯖ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥ ꯊꯣꯏꯕ, ꯆꯠꯂꯣ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ, ꯃꯃꯥ ꯃꯤ ꯂꯥꯛꯑꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ꯫ ꯄꯨꯔꯦꯟꯗꯣ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯥꯏꯖ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯅꯥꯒꯤ ꯃꯃꯥ ꯃꯆꯥ? ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯀꯅꯥꯒꯤ ꯅꯨꯡꯁꯤꯕ? ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯅꯨꯡꯁꯤꯕ ꯂꯩꯕ꯭ꯔꯣ? ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯦ, ꯀꯨꯏꯔꯦ꯫ ꯑꯗꯨꯒ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯏꯖ, ꯆꯨꯝꯃꯤ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯖ, ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯒꯦ꯫ ꯀꯅꯥꯒꯤ ꯏꯆꯥ? ꯏꯆꯥ ꯄꯨꯔꯦꯟꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯁꯥ ꯅꯈꯣꯏꯒꯤ ꯋꯥꯈꯜꯒ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯆꯦꯜꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯏꯃꯥ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯟꯒꯅꯨ꯫ ꯅꯈꯣꯏꯅ ꯂꯣꯛꯅꯨꯡꯗ ꯏꯟꯊꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯀꯌꯥ ꯍꯥꯏꯖꯔꯕꯁꯨ ꯂꯥꯏꯖꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯨ ꯅꯨꯡꯒꯨꯝꯅ ꯀꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯒ ꯄꯥꯔꯤꯒꯅ ꯀꯌꯥꯔꯛ ꯂꯥꯏꯖꯕꯨ ꯂꯧꯕ ꯂꯥꯛꯂꯕꯁꯨ, ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯨ ꯑꯍꯣꯡꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯄꯨꯔꯦꯟ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯦ, ꯌꯥꯝꯅ ꯐꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯊꯧꯒꯜꯂꯣꯟ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯔꯦꯟ ꯋꯥꯖꯔꯛꯂꯕꯤ ꯃꯃꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯗꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫